ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡꯕꯨ ꯑꯍꯥꯟꯕꯗ BS Explorer ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯅꯧꯕ ꯃꯔꯨꯞ ꯑꯣꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟꯠꯅꯆꯤꯡꯕ ꯄꯤꯕꯤꯔꯝꯃꯨ ꯑꯁꯤ ꯃꯔꯨꯞ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯄꯤꯖꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯣꯕꯣꯠ 2.0 ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯑꯣꯏꯅ ꯈꯨꯗꯣꯟ ꯇꯝꯖꯕꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯗꯦꯠ ꯑꯁꯤ 29 ꯅꯕꯦꯝꯕꯔ 2018 ꯅꯝꯕꯗ ꯆꯪꯈꯤꯕ ꯕꯖꯦꯠꯅ crore 543 crore ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯄꯨꯊꯣꯛꯂꯤꯕ ꯐꯤꯂꯝꯁꯤꯡ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯆꯪꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯅ ꯀꯂꯦꯛꯁꯟ ꯇꯧꯈꯤꯕ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯑꯁꯤ crore 900 ꯍꯦꯟꯅ ꯇꯧꯕ ꯉꯝꯈꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯔꯤꯂꯤꯖ ꯑꯁꯤꯁꯨ ꯂꯦꯡꯒ꯭ꯋꯦꯖ 15ꯗ ꯔꯤꯂꯤꯖ ꯇꯧꯕ ꯉꯝꯈꯤ ꯐꯤꯂꯝ ꯑꯁꯤ ꯅꯝꯕꯗ ꯇꯦꯛꯅꯤꯁꯤꯌꯥꯟ 3,000ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯅꯝꯕ ꯉꯝꯈꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯉꯛꯄ ꯑꯃꯁꯨꯡ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯊꯕꯛ ꯑꯃꯅ ꯐꯤꯂꯝ ꯑꯁꯤ ꯅꯝꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯟ ꯂꯥꯈ ꯑꯃꯒꯤ ꯃꯊꯛꯇ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯁꯤꯖꯤꯟꯅꯩ ꯏꯟꯀ꯭ꯂꯨꯗꯤꯡ ꯗꯃꯤ ꯐꯣꯟ ꯌꯥꯎꯔꯒ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯟ ꯆꯪꯅ ꯅꯝꯈꯤꯕ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯎ ꯂꯩꯕ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ ꯔꯣꯕꯣꯠ 2.0 ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯕ ꯁꯤꯟ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯗ ꯁꯍꯔꯗ ꯅꯝꯕ ꯁꯤꯟ ꯇꯣꯞ ꯇꯣꯞꯄ ꯃꯈꯜ ꯀꯌꯥ ꯃꯔꯨꯝꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯀꯌా ꯑꯃ ꯎꯠꯂꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯈꯤꯕ ꯃꯐꯝ ꯑꯁꯤ EVP ꯍꯥꯏꯕ ꯐꯤꯂꯝ ꯁꯨꯇꯤꯡ ꯃꯐꯝ ꯑꯗꯨꯗꯅꯤ ꯍꯥꯏꯔꯤꯕ ꯂꯣꯀꯦꯁꯟ ꯑꯁꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯟꯇꯣꯁꯥ ꯅꯒꯔ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯨꯚꯤꯁ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯡ ꯁꯨꯇꯤꯡ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯨꯚꯤꯁ ꯑꯁꯤꯒꯤ ꯇ꯭ꯔꯛꯀꯤ ꯁꯤꯟ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯁꯤꯁꯨ ꯁꯨꯇꯤꯡ ꯇꯧꯈꯤꯕ ꯃꯐꯝ ꯑꯃꯅꯤ ꯃꯨꯚꯤꯁ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯛꯁꯟꯒꯤ ꯁꯤꯟ ꯑꯌꯥꯝꯕ ꯒꯥꯔꯤ ꯊꯣꯡꯒꯥꯏꯅꯕ ꯑꯇꯣꯏꯒꯤ ꯁꯤꯟ ꯑꯌꯥꯝꯕ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯝꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯅꯥꯏꯠꯀꯤ ꯁꯤꯟ ꯐꯖꯔꯕ ꯑꯁꯤꯁꯨ ꯆꯦꯟꯅꯥꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯝꯈꯤꯕ ꯁꯤꯟ ꯑꯃꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯟ ꯑꯁꯤ ꯅꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯇꯤꯞ ꯂꯥꯏꯠ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯅꯝꯕ ꯉꯝꯈꯤ ꯇꯤꯞ ꯂꯥꯏꯠꯁꯤꯡ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯨꯚꯤꯁ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯅꯝꯕ ꯉꯝꯈꯤ ꯃꯁꯤꯒꯤ ꯁꯤꯟꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯅꯝꯕꯒꯤ ꯁꯤꯟ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯥꯔꯃꯤ ꯖꯦꯛꯁꯟ ꯑꯃꯁꯨꯡ ꯔꯥꯖꯅꯤꯀꯥꯟ ꯁꯥꯔ ꯎꯅꯕꯒꯤꯗꯃꯛꯇ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯥꯇ꯭ꯔ ꯀꯌꯥꯅ ꯂꯥꯛꯈꯤꯔꯝꯃꯤ ꯐꯤꯂꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟ ꯑꯦꯛꯁꯟ ꯁꯤꯟ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯂꯤꯇꯔꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯁꯤ ꯅꯝꯅꯕꯒꯤꯗꯃꯛꯇ ꯗꯨꯄ꯭ꯂꯤꯀꯦꯠ ꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯔꯝꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯨꯇꯤꯡꯗ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯖꯔꯕ ꯁꯤꯟ ꯑꯁꯤꯗ ꯑꯁꯦꯡꯕ ꯀꯥꯔ ꯑꯃꯁꯨ ꯕꯣꯝꯅ ꯄꯣꯈꯥꯏꯍꯟꯈꯤ ꯇꯦꯡ ꯑꯅꯤ ꯑꯃꯁꯨ ꯄꯣꯈꯥꯏꯍꯟꯈꯤ ꯏꯁꯇꯟꯃꯦꯟ ꯀꯌꯥ ꯑꯃꯁꯨ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯁꯍꯔꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯦꯛꯁꯟ ꯁꯤꯟ ꯑꯁꯤꯁꯨ ꯐꯤꯂꯝ ꯁꯤꯇꯤ EVP ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯝꯈꯤꯕ ꯐꯖꯔꯕ ꯁꯤꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯗ VFX ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯅꯝꯕ ꯉꯝꯈꯤ ꯑꯦꯛꯁꯟ ꯁꯤꯟ ꯀꯌꯥ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯕꯒꯤ ꯑꯁꯤꯁꯨ VFX ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯗ ꯅꯝꯈꯤꯕꯅꯤ ꯔꯥꯖꯅꯤꯀꯥꯅ ꯆꯦꯜꯂꯤꯕ ꯑꯁꯤꯁꯨ VFX ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯠ ꯇꯧꯔꯒ ꯅꯝꯈꯤꯕ ꯁꯤꯟꯅꯤ ꯚꯤꯖꯨꯑꯦꯜ ꯋꯥꯛ ꯑꯦꯛꯁꯟ ꯁꯤꯟ ꯑꯌꯥꯝꯕ ꯐ꯭ꯂꯣꯔ ꯀꯧꯕ ꯍꯣꯂꯤꯋꯨꯗꯀꯤ ꯀꯝꯄꯦꯅꯤ ꯑꯃꯅ ꯄꯥꯏꯔꯝꯃꯤ ꯐꯤꯂꯝ ꯑꯁꯤꯗ VFX ꯇꯦꯛꯅꯣꯂꯣꯖꯤ 1,300 ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯄꯥꯛꯅ ꯁꯛꯁꯦꯁ ꯑꯣꯏꯅ ꯅꯝꯕ ꯉꯝꯈꯤ ꯇꯁꯦꯡꯅꯕꯗꯤ ꯍꯥꯏꯔꯤꯕ ꯃꯨꯚꯤꯁ ꯔꯣꯕꯣꯠ 2.0 ꯑꯁꯤ ꯚꯥꯔꯠꯀꯤ ꯑꯍꯥꯟꯕ ꯁꯤꯅꯦꯃꯥ 3Dꯗ ꯅꯝꯈꯤꯕ ꯁꯤꯅꯦꯃꯥ ꯑꯃꯅꯤ ꯁꯤꯅꯦꯃꯥ ꯍꯥꯟꯅ ꯂꯣꯏꯅ 2Dꯗ ꯅꯝꯃꯝꯃꯤ ꯑꯗꯨꯕꯨ ꯔꯣꯕꯣꯠ 2.0 ꯑꯁꯤꯅ ꯑꯍꯥꯟꯕ 3Dꯗ ꯅꯝꯕ ꯍꯧꯈꯤ ꯃꯨꯚꯤꯁ ꯑꯁꯤ ꯅꯝꯕ ꯍꯧꯗ꯭ꯔꯤꯉꯩꯗ 3D ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯌꯥꯝꯕ ꯀꯥꯔꯇꯨꯟꯗ ꯍꯥꯟꯅ ꯂꯣꯏꯅ ꯅꯝꯗꯣꯛꯄ ꯍꯧꯈꯤ ꯐꯤꯂꯝ ꯑꯁꯤꯗ ꯁꯤꯟ ꯀꯌꯥ ꯌꯥꯎꯔꯤꯕ ꯑꯁꯤ ꯔꯤꯌꯦꯜ ꯁꯤꯟ ꯅꯠꯇꯕ 3D ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯜꯂꯒ ꯑꯃꯗꯤ VFX ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯕ ꯁꯤꯟ ꯀꯌꯥ ꯐꯖꯔꯕ ꯁꯤꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯃꯨꯚꯤꯁ ꯑꯁꯤꯗ ꯎꯆꯤꯔꯟꯒꯤ ꯂꯦꯞ ꯑꯃ ꯎꯠꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯦꯞ ꯑꯁꯤ 3ꯅꯤ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯌꯥꯝꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯌꯥꯝꯕ ꯍꯥꯏꯔꯤꯕ ꯂꯦꯞ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯐ꯭ꯂꯣꯔ ꯑꯁꯤꯗ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈꯤ ꯂꯦꯞ ꯑꯁꯤꯒꯤ ꯐ꯭ꯂꯣꯔ 3 ꯑꯁꯤ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯐꯖꯔꯕ ꯁꯤꯟ ꯀꯌꯥ ꯍꯥꯏꯔꯤꯕ ꯂꯦꯞ ꯑꯁꯤꯗ ꯑꯌꯥꯝꯕ ꯁꯨꯇꯤꯡꯁꯨ ꯇꯧꯔꯝꯃꯤ ꯁꯤꯟ ꯑꯁꯤꯗ ꯑꯛꯁꯦ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯔꯥꯖꯅꯤꯀꯥꯟꯒꯤ ꯐꯖꯔꯕ ꯁꯤꯟ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯂꯦꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯝꯈꯤꯕꯅꯤ ꯔꯥꯖꯅꯤꯀꯥꯟꯅ ꯔꯣꯕꯣꯠ 2.0ꯒꯤ ꯁꯤꯟ ꯑꯁꯤꯗ ꯀꯣꯃꯦꯗꯤꯒꯤ ꯁꯤꯟ ꯀꯌꯥ ꯌꯥꯎꯕꯅ ꯁꯤꯟꯁꯤꯡ ꯑꯗꯨ ꯅꯝꯕꯗ ꯃꯍꯥꯛꯅ ꯅꯣꯛꯆꯅ ꯅꯝꯕ ꯁꯤꯟꯀꯌా ꯌꯥꯎꯔꯤ ꯔꯣꯕꯣꯠ 2.0ꯗ ꯔꯥꯖꯅꯤꯀꯥꯟꯒ ꯑꯇꯣꯞꯄ ꯔꯣꯕꯣꯠꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯤꯟ ꯌꯥꯎꯔꯤꯕ ꯑꯗꯨꯁꯨ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯅ ꯔꯣꯕꯣꯠꯀꯤ ꯁꯛꯂꯣꯟ ꯑꯗꯨ ꯁꯥꯈꯤꯕꯅꯤ ꯁꯤꯟ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯁ꯭ꯇꯦꯗꯤꯌꯝꯗ ꯅꯝꯈꯤꯕꯅꯤ
ꯁꯤꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤꯕꯨ ꯊꯜꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯃꯁꯨꯡ ꯀꯂꯥꯀꯥꯔꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯔꯖꯅꯤꯀꯥꯟꯇꯅ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯇꯝꯅ ꯂꯥꯛꯄ ꯑꯦꯛꯁꯟ ꯁꯤꯟ ꯑꯗꯨꯁꯨ ꯇꯦꯛꯅꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯌꯥꯏ ꯇꯝꯅ ꯄꯥꯏꯊꯈꯤ꯫ ꯂꯣꯏꯅꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯁꯨ ꯔꯖꯅꯤꯀꯥꯟꯇꯀꯤ ꯃꯅꯤꯡꯗ ꯁꯨꯇꯤꯡ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯄꯥꯏꯊꯔꯛꯈꯤ꯫ ꯑꯛꯁꯌ ꯀꯨꯃꯥꯔꯒꯤ ꯁꯤꯟ ꯑꯁꯤꯁꯨ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯝꯈꯤꯕ ꯁꯤꯟ ꯑꯃꯅꯤ꯫ ꯁꯤꯟ ꯑꯗꯨ ꯇ꯭ꯔꯥꯟꯁꯤꯁꯟ ꯏꯐꯦꯛ ꯑꯃꯁꯨꯡ ꯚꯤꯖꯨꯑꯦꯜ ꯏꯐꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯟ ꯑꯗꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯐꯖꯍꯟꯈꯤ꯫ ꯑꯦꯛꯁꯟꯒꯤ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯕꯒꯤ ꯁꯤꯟ ꯀꯌꯥ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯁ꯭ꯇꯦꯗꯤꯌꯝ ꯑꯃ ꯁꯥꯔꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯜꯍꯜꯂꯒ ꯅꯝꯈꯤꯕ ꯁꯤꯟ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯑꯛꯁꯌ ꯀꯨꯃꯥꯔꯅ ꯁꯥꯏꯟꯇꯤꯁꯠ ꯑꯃꯒꯤ ꯔꯣꯜ ꯂꯧꯏ, ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯂꯨꯛ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯗ ꯑꯍꯨꯝ ꯁꯨꯅ ꯎꯕ ꯐꯪꯒꯅꯤ꯫ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯂꯨꯛ ꯑꯗꯨꯅ ꯀ꯭ꯔꯣꯃꯦꯟꯒꯤ ꯂꯨꯛ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯂꯨꯛ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯁꯇꯔ ꯑꯣꯐ ꯄꯦꯔꯤꯁꯀꯤ ꯃꯦꯀꯞ ꯀꯌꯥꯅ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯂꯨꯛ ꯑꯁꯤꯕꯨ ꯃꯦꯀꯞ ꯇꯧꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤ꯫ ꯃꯦꯀꯞ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯌꯥꯝꯅ ꯆꯪꯏ, ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯟ ꯀꯌꯥ ꯆꯪꯗꯨꯅ ꯇꯧꯈꯤꯕ ꯃꯦꯀꯞꯅꯤ꯫ ꯁꯛꯂꯣꯟ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯐꯤꯂꯝ ꯑꯁꯤ ꯁꯨꯇꯤꯡ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯨꯡ 4ꯗꯒꯤꯅ 6 ꯆꯪꯅ ꯃꯦꯀꯞ ꯑꯁꯤ ꯇꯧꯏ꯫ ꯍꯥꯏꯔꯤꯕ ꯃꯦꯀꯞ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯄꯨꯡ 2 ꯑꯃꯒ ꯆꯪꯂꯝꯃꯤ꯫ ꯑꯔꯥꯏꯕ ꯃꯦꯀꯞ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯁꯤꯡ ꯑꯁꯤ ꯅꯝꯅꯕꯒꯤꯗꯃꯛꯇ 40 ꯗꯦꯖ ꯆꯨꯞꯅ ꯆꯪꯅ ꯅꯝꯈꯤ꯫ ꯃꯍꯥꯛꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯔꯣꯜ ꯑꯁꯤ ꯐꯖꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯋꯦꯠ ꯍꯟꯊꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯌꯥꯝꯕ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯁꯤ ꯐ꯭ꯔꯨꯠ ꯑꯃꯁꯨꯡ ꯂꯤꯀ꯭ꯋꯤꯗ ꯑꯣꯏꯕ ꯄꯣꯠꯁꯤꯡꯅ ꯑꯌꯥꯝꯕ ꯆꯥꯔꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯛꯁꯌ ꯀꯨꯃꯥꯔꯒꯤꯗꯃꯛꯇ ꯔꯣꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯨꯛ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 4 ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯄꯥꯈꯠꯂꯝꯗꯦ, ꯃꯔꯝꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯥꯎꯔꯕ ꯔꯖꯅꯤ ꯁꯥꯔ ꯑꯃꯁꯨꯡ ꯑꯛꯁꯌ ꯀꯨꯃꯥꯔ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯥꯎꯔꯕ ꯁꯥꯎꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯦꯁ ꯁꯪꯀꯔ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯐꯥꯎꯔꯕ ꯃꯨꯚꯤꯁ ꯈꯔ ꯄꯟꯖꯔꯕꯗ ꯑꯥꯏ ꯃꯨꯚꯤ, ꯄꯔꯥꯖꯤꯇꯥ, ꯐꯤꯂꯝ ꯔꯣꯕꯣꯠ 2.0ꯗ ꯑꯦꯛꯇ꯭ꯔꯦꯁ ꯑꯥꯔꯃꯤ ꯖꯦꯛꯁꯟ ꯑꯃꯁꯨꯡ ꯑꯛꯁꯌ ꯀꯨꯃꯥꯔꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯑꯣꯏꯕ ꯂꯨꯛꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯨꯛꯁꯤꯡ ꯑꯁꯤ ꯇꯥꯅꯕꯒꯤꯗꯃꯛꯇ ꯃꯦꯀꯞ ꯇꯧꯕꯗ ꯀꯔꯣꯔ ꯀꯌꯥ ꯑꯃ ꯆꯪꯅ ꯃꯦꯀꯞ ꯇꯧꯔꯝꯃꯤ꯫ ꯃꯨꯚꯤꯁ ꯑꯁꯤ ꯅꯨꯡꯉꯥꯏꯔꯕꯗꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯃꯊꯪꯗꯁꯨ ꯃꯨꯚꯤꯁ ꯑꯇꯣꯞꯄ ꯀꯌꯥ ꯑꯃ ꯈꯨꯗꯣꯟ ꯇꯝꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ, ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫